ngase phong ki batwa tonga manipuri si phong sing digi maroi bi pau sing myam na thamji ahan bada sanaleba pauksi digi lokosarga Dubai da manipur gi organic pothok sing gi demand hengalakle chief minister manipur da pothok organic pothok sing india gi tonga mafam sing khakta natana malem gi lebak sing gi kaithel demand leptan hengalakli manipur gi home Dubai gi kaithel da phida phangma ngamkhraba matung da Dubai da leiba atopa Company amanasu organic puthok-sing asi leijage haina demand tarakle haina Chief Minister NBD na phungtorakli United Arab Emirates ki Dubai da leiba 7 Great Tradings LLC ki Director Dr. Mohammed Ibrahim's Al-Has Impal laktuna Chief Minister NBD ga unaduna hiramashi mari lainana wari sanakhi wari sanabadu gi matana Chief Minister ga telephone kuthana wari sanabada hai United Arab Emirates amasum atai Gaflebok singda Manipur organic putok singa si pamna bigi sang lepten hengalakli lebak singa sida lamdam sida puthok liba organic weba puthok singa sigi demand torak peleptri company sina su Manipur gi kihom singa akangba yenga akangba sakhaw komla amasum samprana sumbu organic oina puthok liba puthok singa si laisinna ba kari karama thorang lokhatpagi tangai phedaba lebigi habadu company gi director asiga loinana wari sanamni Lamdam asigi puthok sing asi mapalai box na yuna bagi marketing system ama simna bagi dama state lenga ki timam simna bo honaragani machine lamdam asida puthok li organic ko eba puthok sing asi India gi wang mada thadok na bagi thaurang sing geng singani ngasi gi una ba du lamdam asigi organic ki puthok sing asi UAE amasum adai gaflai box sing da company asigi kuthang da yoning bi apama phungdoram khai ki Chief Minister NBD hai Manipur da organic ki oiba puthok pagi thabakta lawmi singna hena pungning thamnarakli hauji state asida organic oiba puthok pagi sang si sahi gi oina hengalakli Organic farming tawbo lawfam gi sang su leptan hengalakli miyoi bigi haksang sokloidaba puthok ke hairabadi organic oiba puthok da ehen mamiyeng thamgi tangai patabale malem gi lebak yana organic oiba puthok da ehen mamiyeng thamlakpa si yenglaga makhoi gi demand pi ngamna belenga na angamba thakta honaduna lakli khongjang asibu India lenga na khangbiduna horticulture department gi makhada laiba momada Zaibik India Award 2022 momada anirak suboina pirakhiba lekre loinana MOBC DNER Agriculture Makhada Ladiba Sakhaw Poiraiton Organic Producer Company Limited ta India gi oina second tabagi manapi dun ikai khumnarakhi panmaya abri Manipur organic webaki home Dubai laiba Lulu Hyper Market yonduna mafamadru laiba miyamda Manipur gi hongi mahaw tanghan bangamkhrabani Manipur gi hiu mokhal gi home si Dubai mamangda metric ton kun thakhiba lekre matung darakpada Lulu Group International gi kuthangna Lulu Hypermarket promotional sale ama September 3 dagi yonba hawkhibani han spokesman makhatana phongdorakli atopa pawmana Phudabada gi ama sire Chujambur Police Station konba New Bolzon Village ta ngarang nungthilpung amaga minute yankhairom taba matamna sakangdaba singa phubada miyoy ama sire police ki pawna hai lekhidraba miyoy gi maming dem khulun hawkip sai ni phuguni pan apok lekhidraba kon khomang hawkip kawi New Bolzon Village ta gini mangara nungthil gi pung amaduda masakangdaba miyoy khrana Phudabada thina sokpadagi lekhatna bangamdana lekhitabani thawdu oduga mari leina Chujambur Police Station case ma lokhatpaga loinana lekhidraba miyoy gi haksang adu ngasi rims ki mok pors motem tarapa matung imung munung gi miyoy singda khushina khre hari atopa pawm Manipur detergents powder amasum shampoo puthoktuna fangali numit khudingi tangai phedana sang polam sing mapani company sing gi pusilaktuna sijinari bo polam sing asi khara da oira basalam namasi gi pothona mochina bo hona ba miyoy kya leptana thorokli Thawbal district ki Wangkhem Assembly constituency ki manung sana leiba kiam awang lekai digi thiam besona sei kuntra gatre na Phi sunaba detergents powder shampoo amadi car sengdokna bagi mahina singba sing puthok tuna miyamna phangan mangamle pausi asiga akhanana ubada bisona hai ma BSc yawba mahi tamlaba matungda kumja English ngani ga tareta gi Thawbal kaithel grocery dukan phumnakhi Matamadu mapani company gi detergent powder company ahungi wholesaler oiramki Matamadu numit khudingi tangai phadana sijinari mapani companies gi polam singasi lamdam asida puthok sarabadi manufacturing gi source ta oirabasu kanmangamgani habigi wakholo lakhi wakholo na duga loina kumja English ngani ga taraga turukta Kolkata da detergents powder sabigi matangna basic training course ama yakhi madudagi formulas palaga tapna horakhibani kumza English ngani ga taraga ni pan gi July 5 dagi sem sabigi tabak horakhibani sample singsu mapanda tharaga yenghalaba matungda mangal haina mingthonduna packing toraga miyamna phangan ba horakhibani
COVID-19 की pandemic yaroktringai mamang hiram asida skill leraba mioi mariga loinana thabak tawminaduna lakhibani phi sunaba powder si kg amagi packet lupa Mart fuga mara yoli kg ani gina lupa samago humfu kg umgina lupa saniga nifu mapani company singdigi pusilakliba asiga sunana amadi khara tana yoli COVID-19 gi laiset khara faraba matun organic ki oiba aloe vera kekru haikru na singba polam singdasu shampoo puthokpa loinana gari toilet na singba sengnaba mahi sing packing taraga puthokpa okibani hausi koina polam sing asigi ayamba raw material asi mapana gi lobani lamdam asida phangdiba polam singdagi su puthoknaba kana honari mapani company singsu raw material leiraga puthokpa ngaktani hairiba company sing asidagi pusilakpa polam sing asida manufacturing gi oiba charge mapana satlibasi kannanaba machak sing loroga yumda semnaga packing taraga miyana phanganmani ahan ba hugolakpa matamda miyoi kharana khaji seasonabadagi pulamsing asi tapna miyamna pamna birakhibani adubu leibak thibidi lamdam asida puthokjaba pulamsing asi miyoi kharana thawoibidaba handana madi quality aitabagum khanbibasu yawi masigum wakhalon asina lamdam asigi oiba pulam kya puthokningba miyoi singa ninghanaba puonaba nate miyoi ayamadi puning thawatpaga loidana puthokena puthoknaba khotna ningbagi wakhalon phungdoknabasu yawi Magna makata na hausu phawi oina lenga kyoeba matinga mata phangba lete isai gi ariba senpham thadaraga yamna pikna hawkibani kumja english ngani taraga ni pan taraga mapan start up to lupa lakh kun gi senthang mating pangna pathake dubu MSCB gi makada lupa lakh hum khaktangi oina phanglaki senpham asina kona dabana laukiti loinana planning department gi ada link tawkibasu Kaktat pirak tabana ngasi phawa atopa lenga kyoeba loan amata thaba yadana leiri lengang asu thamoi singna entrepreneur masa thokcharokli basi thidok piraga arai bamongda loan asingu phanganmi khodong saba pi hani matamadu thabak phangdabagi kangauna leiriban hasing masa yoeba wakhalok sing puthoktuna tuan lamdam si yoeba polam kya puthoktuna mapana sakhigdaba senjam kaya kanmangmani lamdam asida puthokliba polam sing mapana thadok pangambagi thabak yoba ngamdrabadi puthokriba polam sing asina mapan gi polam sing gi mut sinna bonasi lamdam asigi miyamna amana ama yokhatnaduna tangdu laitaba sitmilon fagat lamdamam ohena bu khotna minisi hansa apul tarakli ek is police gi makar ASN highway lakpa amadi lamdam asida railway yorakadoroba matam asida lamdam asigi polam masa puthokri besing asigi maraiba tamangamdaba phibamda lakadoribani mapani company gi polam sing mamal hongna thajalaktuna namhalakadori punama asidagi ngak thoknaba lengana akhanaba policy sing sembiruga loinana yokhotna bokhotna mathautai loinana lamdam asigi miyamsu lamdam asida puthokri polam sing sijinaduna yokhotminaba sangi haina spouse na makatana phongdorakli Atopa Pauman Ozana Cheitup na Phudabada Maheiloi Sikhre Thawang bakang amagini haiba ozamana class TS amada wahi ama banan lale haiba kaki maramdi Uttar Pradesh ki Oraya district ki tara suba class ta tamba masai sei taraga ma suba dalit Maheiloi ama tamthina phukibagi numit taraga mapanigi manung Sikhre des adugi Etawaha district lebi specialized hospital amada nikhit adohare ko Maheiloi nupa masadu Pukhatpada thangzagi numidang Sikhre police ta thangat puwakar amada Maheiloi nupa masadugi mapa aduna Swini singa kauba oza aduna sai amasum Cheitup singna September 3 mahaki masa nupa adu phuki amasum wakal tadana tadriba phawa muakpu makona kaukeki phuki badugi pung kharagi tungda mobile phone amada nupa masadugi imungna lobo video amana stretcher manba amada mahak taduna leiboli nupa masadugi layengna oza aduna ahamda lupa lising therapy ki madugi matung lupa lising kuntra maga pike dubu mapa adugi phone calling da konadi paikhalakidi hain mapa gi wokat aduna makhata na ki aikoina mak hospital kyara pukre dubu magi punsi kan ngam khidre hain nupa masadugi thamoi soklaba mapa aduna imung adugi khungangi yumadura pamusing da ki mapa gi wokat yumpham oru Uttar Pradesh police na case ma lokhat kre amasum maraliba oza adu fanaba makoina timhum sem kra ki Dr. Singhi panel amana postmortem ama tohon kre haina Twitter thadokpa video statement amada Orayagi police chief nigam na haki first information report FIR to the police na scheduled caste and scheduled tribe prevention of atrocities act ki section singsu yohon ki haina spouse na phungdorakli Makasa tharak foina huyilan pawri to papaw khara maruiba myamna mu thamjage Rajiv Gandhi assassination case punsi ki phadok leiriba convict anina matam suduna thadokpiu haijarakle Laibasi ki Prime Minister Oiram Kiba Rajiv Gandhi bo Kiba assassination case ki wayel di punsi chupi ki phadok pi duna jail thamna kiba convict singi manungdagi S Nalini amasum RP Ravi Chandrana makhoi gi phadok ki matam kakthabina ba Supreme Court of India ra wakalakpadagi
apex court asina central government amasum Tamil Nadu government ki makoi goeba pakumsing piraknaba notice sing issue tawkre Rajiv Gandhi assassination case ki conviction gi manungdagi anina Supreme Court of India ra file torakiba special leave petition criminal case sing adugi number na 8178 of 2022 amasum 7536 of 2022 ni case animal ngasi leba si khwaidi gi wangbu wayel sang oidiba Supreme Court ki justice BR Gabay amasum justice BB Nagar Thana anigi bench na lokhatno khanaki Kona convict ani asina makoibu punsi supigi phadok piduna jail thamlakpi ki muhutta makoigi phadok ki matam sudringai da thadok pina ba haijarakibani amasum phadok anina waphamasi Rajiv Gandhi assassination case ka mari leinana faduna phadok pirakiba miyoi singi manungda ama oriba AG Perari Balan Kawa convict ama matam khargi mamangna Supreme Court na pikiba order amagi matungina thadokiba adugumna makoi ani busu phadoki matam suduna thadopiyu haijarakibani Phado ani gi player taraba matungda apex court na mari lainariba central government amsum Tamil Nadu government ta mari lainaba notice issue tawkiba loinana phado ani na tawrakliba player asigi pakhum piraknaba notice ngasi pikibani central amasum Tamil Nadu lenga ki maikedi gi makoi yoeba pakhum sing pikhalaklaba matungda apex court na player ani sigi makhata ba oil mathang thagi taraga mari da sathaganeki aduga phado ani na fal tawrakliba player gi copy sing leba sigi additional solicitor generals KM Nataras su pinaba Supreme Court na direction piki panba yabri sei sigi hokiba jun thada su convict S Nalini amasum RP Ravicendrana makoibu Rajiv Gandhi assassination case ka mari laina punsi supigi phadok pirakliba sigi mayokta Madras High Court da players sing tawroduna makoi ani gi phadoki matam kakthabina ba haijarakpa lekhrabani adumoina ma player ani Madras High Court na lokhalaga khanabagi muhutta Indian Constitution ki article 142 gi provision sing piriba power sing di supnatagi Supreme Court khaktana thapak to onthokpa ngammi hairaduna convicts ani makta makoi gi players apex court asida file tonaba direction pirakibani aduga makoi ani na apex court ta haijarakliba asigumna assassination case asida CNB gi phadok pikraba AG Perari balance kauba phado amadi saya asigi me thar thadokibani adubu makpu thadokpa matamni apex court na constitution gi article 142 gi provision singbo extraordinary power sijinaduna thadokibada natana kumja English singani ga taragani pan gi September da Tamil Nadu lenga ki maikaidiga pirakiba recommendation amada yumpham oikibani aduga thadokriba AG Perari balance hairiba phado adumakti sei kunthra hena jail thamlakraba miyoini hairi aduga ngasi phado ki matam tension hanbiduna thadokpiyo haijarkiba phado ani si assassination case asiga mari leinana punsi supagi jail thamlakiba phadok sing oiragasu asina mayokna khiba COVID-19 pandemic kidamak yengladuna haujumaki oinadi makoi anima payroll thadokuna masa gi mayum singda lairibani makoi anima assassination case asiga mari leinana Terrorist and Disruptive Activities Prevention Act 1985 ki makara akana lingba court amana kumja English ngamak samapan mauduraga nipanda assassination case asiga mari leinana CB gi serak piba phadok sing manung yaukibani aduba kumja English ngani da Tamil Nadu lenga na CB gi serak pira phadok sing punji supi gi phadok oina onthokibada makoi anisu yaukibani han spali makasa tharak poina to papam oil tanker sing lakhidre ngarang Assam gi Khatida Kaksing the All Manipur Petroleum Tankers Drivers Unions ki member ke Basudevna Labakhiba Mainsing ki Thaudo Amada Lakidabada Union Sigi Malom the Labor Office Tangasin Tilpung Amada Awaba Pungdo Kibana Maramoraduna Tauxing Haplava Loaded tankers ngasi Impal Lakadaba sing amata lakidre aduga Impal dagisu Tau Lorunabagidama Ahang tankers amata sakidre hari Taudo sida Manung Matam Sadana Union Sigi members in a lake the Mangasi Pantokiba mi Pamna Saruk Yakiba Singna minute ni to mina left on Awaba Pundo Kemasum Lake Hidrabagi Hawaii and Mapuki Lakol Ingna Lairunabagidama Tauni Kibagaloin and Lake Hidrabagi Imuna Mayuna Horiba Awaba the Saruk Yab Fondoki Haina Union Sigi General Secretary P. Rabikandana Thadorakpa Sirolamana Sumakatana Fundorakli Makasa Tarapoina to Pomna Zip Safari rule to Gaibaki Damak Saduguru Amasum Assam CM Gimatak the FIR file Torakre Assam Gi Kaziranga National Park Zip Safari rule to Gaki Habigidam Assam Minister Himanta Biswasar Mamasum spirituals leader Sadaguru Gimatak the FIR Ama file Torakre Kaziranga National Park Akoi with the Kundari Bamusing FIR do Golagat district ki manungsan laiba Boka Khat police station na file tawrakhibani hiramasigi matana police na yengsinbagi thabak sataba okre hairi hokiba thang chu numiki numidang Assam gi chief minister Himanta Biswa Sharma masum
spirituals guru jagi Vasudev miyamna Sadaguru hairagi hena khangnai na Kariganja National Park amasum Tiger Reserve ta makhoi ngaihaki nungaina bu honaduna zip safari gi rules sing thugaiduna koi busatki haina akoi bu khundari miyesna moral sirakni Assam government sinduna numil humni suna sathagadaba sintans Sibir thoram hawdok pasaruk yanabagi damakta Sadaguru Kanjirangara thunglakibani rule gi matung ina numit takraba matung zip safari sing park manungna thawbu yadi maramdi masina numidangi matamda park aduna leiriba sa singda khudong thiba nanganba yabigi oithokpa leibanani hairi amaramda Assam Chief Minister Himanta Biswa Sarmana Sadaguru amasung maki matakta FIR ama file torakraba matung phongdokibada hawkiba thangzu numiki numidangda spirituals leader Sadaguru amasung mahakna Karinganja National Park ta zip safari tawkhiba du illegal oiba thabak nate wildlife warden gi ayaba yaurabadi park manungda athingma matamna sangma yabagi ayaba lei haina claim torakli panba yabadi Karinganja National Park ki rule matung ina park sigi manungda zip safari tawbu yabagi matamasi ayukina pung 9 dagi 10 fawbani duga nungthilgina pung 2 dagi 3 fawbani kariguma matamda pung 5 fawbu yaba yawi hairi hen spokes na phongdorakli Makasa tharak foina pawna pham pauksi dige topa marui pawkhrang mayam na muthamjage Ayushman Bharat Manipur su best performing state oire Ayushman Bharat PMJAY gi sahi mari mapung pharakwa masum 1 year Ayushman Bharat digital health mission gi numi sumna pangthokhiba arogya manta 2022 gi luisinbagi thoramda Union Health Minister Mansud Mandabiyana Manipur bu best performing state ki award pidun ikai kumnakre tungan category khaidok tuna pikhiba Ayushman Utakrisata Puruskar Ayushman Excellence Award 2022 aduda top performing state Andhra Pradesh na phangki top performing district na Andhra Pradesh ki Parvatipuram Manyam na phangki amasung top performing government facility na Karnataka gi Dharwad district hospital na phangki Best Performing State Award singi manungda Kerala, Meghalaya, Gujarat, Manipur, Jharkhand, Uttarakhand, Chhattisgarh amasung Madhya Pradesh yauri amasung Best Performing Award Union Territory singda Chandigarh amasung JNK na phangki ABPM JAY gi makhara Pradhan Mantri Arogya Mitra amasung ABDM su Best Performing Program singoiki thauramadu Union Minister Mansukh Mandaviyana hai ABPM JAY lebas ki khwaidagi lairaba misingda haksel khudong saba pinabigidama hawdokani hairibi scheme asida aranma tawgi khudong saba mata leite scheme asida aranma tawgi mafam amata lehandana bigidama aikoina technology tool khudimak Seasonaba Matautai, Mana Makatan High, Numinini Subna Pangto Kiba, Sessanaduna, Skimasi Hena Fagat Hanbagi Asob Mating Wergani, Subnagi Apikpa, Sazisanamana, Asoba Ohoma Purakadoribini, State Sing Skimasi Kudong Saba Pangu Yaraba beneficiary Kudingma, Panganabagidama, Namzabi Taduna, Honagadavani, Madugidama Makoida, Ayushman Bharat Card C. Pigadavani. Stakeholders sing na akhanaba technology puthokduna digital helasi hena fagat hanana bo honagadabani hainasu mandabiyana phongdoki ngasi pangthokiba arogya month 2022 gi nini sanma numita panel discussion pangthoki maduda public amasung private sector sing di organization sing Kerala gi health minister Binazors Niti Ayuk ki member BHK Paul Union Health Secretary Rajesh Bhushan amasung National Health Authority gi CEO RS Sharma sarugya khian spouse na phongdorakli Atop paw madanamu post COVID infection da heart kamari lenaba anabigi sangsa da kuntra hengalakli export COVID-19 na narubasingi marakta heart attack amasung heart failure oibigi sanga si sada kungamanga da kuntra paw hengalakli hani hel export sunu phungdokre Sabordia Hospital Phudabada ki cardiologist ki matung ina post COVID ki matamda heart attack amasung heart failure oibigi sang hengalakpa thengnare thaudo si hoki bisayama sida saruk mariram hengatpa thengnare COVID-19 na nabadaga hospital da amadi ventilator da lairuraba singdana hena thuiyo haina hospital asigi associate director cardiology LK Zwana Fundorakli Dr. Singh matung ina COVID-19 na ruraba singda ahanbada heart ki muscle sing asida soonduna masibu son tahanbaga loinana heart fail ohenba ani subada COVID-19 na ba faraba matung dasu mai gasina son ki ba si haksang manungda tha marum lai masina artery sing bu soonduna thambana heart manungda e phamjin handuna heart attack thokali
हंदकता हौखिबा था खरा सिदा हक्सांग साजल तौना हार्ट अटैक की चांग हेंगलकली मरमदुना कोविड-19 ना फिबम थीना नारुरबसिंग हेना सेक्शन थांग लौखटबिनाबा एक्सपर्ट सिंग अपील तौरी एक्सपर्ट की मतुंगिना कोविड-19 दगी नाबा फगलकलबसिंगदा हार्ट की खुदोंथिबा लाकनी हाइबा हाना खंगदोक ngamde adubu ESR amadi high sensitivity C reactive protein singba mokhal gi blood test tawduna manungna sokolliba adugi sang khangdokpadi yai maramaduna covid-19 naru raba matungda tha taruk phawbudi akan bahak sang sajel tawbiganu haina si hela expert singa apil tawri atopa pawmaduna security na bomb thamlambagi matangna thijinana baikre CRPF Central Reserve Police Force personnel amana thasi ki kunga marida nungba da bomb thamjinbagi maral CTPC ki matangna thijinana ba Manipur gi Chief Minister N Beren Singana additional DGP amana lusingba timda sinakre hari thawdo du gi matangna asing mamasum asma wel puthoktuna maral lebising serak pi gi haninga Chief Minister N Beren Singana permission phungdokre panmayai thasi ki kunga marida Tamelong district ki nungbara CRPF ki personnel ama miyam marakta bomb thamjinna pokhai hanana bo honaramada miyamna phakibani pharaba CRPF aduna miyamna phungdokgi matungina magna bomb thamlibadu Assam Rifles ki personnel amana haibadigi tawbuni hairi CRPF ki personnel adu nungba gi nupisina phabagi video ama social media thagalakpaga loinana viral oikibani swaidi Atopa Paumana, Traktagi Tabada Nupama Sire, Susampu district ki Thinkang Pai area, Don Bosco School Manatanga Sip, Laimoi Tabalakpatrak registration number MS0056 Amagi, Thong Dagi, Nan Taraka Tarakpada Nupama Sire Hari, Lake Drabamisado, Farooq Abdullah, Elias Ningtok Sikun Apokpa, MD, Murphy Kawihan spouse na Fundorakli. Makasa tarakpo na to papam India na kanglo masil nungsi sana na lamina na buhona bada akai bapiba madi aran ma pausando po YouTube ni fugo mga ating matamkre India government na kanglo masil nungsi sana na lamina na buhona bada akai bapiba madi aran ma pau kaya sandok ni YouTube video ni fugo mga ating matamli hay na Ministry of Information and Broadcasting gi makedigi fungdorakli Ministry of Information and Broadcasting gi makedigi online video sharing amadi social media platform matakta Palliba YouTube video ni fugo mga asibo ating mathamnabagi hukum tawkre blog tawkraba YouTube ki video singadu lakh kunthra digi crore ama hena viewer leibi yauri India government na ating mathamkraba YouTube video dugi YouTuber Dhruva Rafi gi video yauri Intelligence agency singdagi phangiba pawdu yumpham oiraga September gi tang 13 da wore badu lokibani information amadi broadcasting ministry gi makedigi su YouTube channel tarabo aran ma paw sing piduna moru mapang oina laminariba lewak singi marida akai ba thonaba honaba gi damak athingba si thamkibani India government athingba thamliba si maru oina jatiya si gi interest yenglaka satharakibani Provisions of the Information Technology Rule 2021 ki makara sayesigi September tang 13 da YouTube ki video singa du block tonaba hukum tawkibani haina ministry gi mekedi gi pi statement amada haidi video adu da sandokliba warol singa du semjin sajin ba yauri masina religious community singi marakta amaga nungsina handana bagi web warol kya sandokli dharma manad ba kanglu masil gi marakta yengthina hanaba sinduna aran paw kya ama YouTube video singa sina sandoi Government na lebas the lady community singi religious ki right matpiri haibi wapam na singba kayama sandopa na India government ki mayukta civil war ki khongjang sangsinana basu sogatpa warol kayama sandokli masigi sumathakta Agnipat scheme Indian Armed Forces amadi Indian National Security Apparatus Kashmir amadi atopa kayada aranba prasar kayama YouTube videos na sandwi Mathakta palliba YouTube videos na sandokliba warol singado national security da akaiba thonba yaba India gi maru mapang oina laminariba leibak singa yengthinabagi masa oiba aranbu wafam kya ma yawi haide hansu pawsin makata na phongdorakli Loshilak point tentang na to papang tanga mayam na hapsarang US na Russia bu nuclear khulai sejinarabadi kudongthiba nangani warning tokre Hausi Russia na Ukraine sa thariba lana sida kariguma nuclear sejinaba tholagadi madugi sapsaba pakompi na basem sadano lei haina Warning tokre haina official report amagi matungina phongdorakli US National Security Advisor Jack Sullivan haikibada hawkiba yumsaka sanumita Russia gi President Vladimir Putin na pihiba speech amada nuclear khulai sizinagani haina kihanbagi thawong ama laikiba matung tabada America na warning pihibani malemgi ani supulanjaw matung tarakpada ahan boina war Times military mobilization asi Russia gi President Vladimir Putin ahan boina laktokrabani kariguma Russia na pankai lanthokpagi thawong singsa tharakpa taraga di madu Russia gi kudongthiu meunagani Russia na nuclear khulai sizinarako matamna US na madu bu sapsana pakompi ni besem saduna lei
Jake Sullivan karama mona US na pakumpi na basim sadun lebeki haina hangkibada madugi sapsa pakumpi yu habi yakide ni su paus na makata na fundurakli. Hausugu ni dimiam paus matang sa lusinjage mas miam pun anabop det ngaminasi.